Novel Voice na mayam bataram naksin jabaga loindana ngasi Middle East war ge updates kharaga loindana malem gi khwaidagi popular oiba pauchi singdagi khomjinba marwaiba pau khara mayam da share tawjari lowirasi ahan bada Hezbollah ki attack yamna kangakre ngarang namidang chupa Israel gi area da rockets ki nongchu thanki Hezbollah commander loss oikrabatung Hezbollah amukhanna henna kanna stand lakhre Lebanon border da IDF amadi Hezbollah gi marakta sathiba lan soknari Israel gi lanmi kya sibagi pausu lagli pausi ki confirmation di hojik fawba lagtri Lebanon da Israel gi attack leptana sathari hojik fawba da sibami gi masing 1645 ki mathak lan khare promise land tharaga chen ki settlers singi masing hojik fawba da 40000 na to palaibak singi mege tam khare aduga 49000 Palestinian Gaza da sarnathi camp lenari Janangai fangdana aram khawrang bagi lekang lada thawai bu themjinduna miyoi lakya na lenari lamba khang bagi wang balanduna thawai na bidai piram khraba chang polang kya suta aduna leibagi paus lakli refugee camp ta karisu lejedraba maral su lejedraba misam singi mathakta Israeli force ki attack su leptana chathari makhoi di atopada safe wagadaba mafam su leitrabani makhoi gi mathakta kaya ta minung si leitana Israel ki pom sing hai thaduna nungti ki miat pagi thodo sibil leptana chathari Israel ki target ti Gaza taliba mi khuding ma po hatok tuna loisillaba matungda lamsi makhoi gi oina thangai sengna ohoba aduni makhoi na pamiba makhoi gi khawrangba madu yodri phawba makhoi gi lan loisilloi do mali Israel ki Iron Dome sumai thibagi praman phangkhare Iran gi attack tagi hingnabagi damak precautionary step oina Israel da America na third missile defense system sutharak lagani Trump na hai kare lakli pa tha aung gi manungda world war oiraba yai Ukraine gi lanmi sing leptana chele haina Russian hai kare Russia na Ukraine gi anuba lam sing amuk khopchin kare Germany na Ukraine da thajaba leitre hai kare throughout the night operation chathaki Hezbollah na maduda makhoge target ta hit tobangam ki hai ki aduga saida area da Israel na attack tawki maigi anima kisu sok pa yaw paki claim tonari maduda mi haifet yamna siba yaw paki pausu lakli adubu Hezbollah na di subnagi area amakhakta ta hit tawkhide Haifa Golan Heights na chingba area kaya da hit tawduna Israel gi loss yamna ohen khre Hezbollah na gorilla lan thengna duna Lebanon gi area da changlakpa Israeli force singbu hanna tanthokpada mai pakpangam khre Hezbollah na masing thingam dana sel amadi bomb sing kapki Saida da Israeli Air Force na yamna chawba air strike tawduna area tu da mi yamna sibagi pausu lakli Lebanon ki area da mapung kaya da Israeli force na changbagi khotna babu Hezbollah na maige khuding da gorilla lan thengna duna Israeli force bu thapak kana dana Lebanon dagi tathokre CNN ki interview amada Israeli force ki maige dagi pithor pa statement amada makhoina haiki Gaza ki landi tungan bani madudi Sahari area da soknaba lani aduga Hezbollah ga soknaba landi ahang ba singsingi marakta soknaba lani aduga Hezbollah ti yamna kanba kangbuni ekhoi ngasi dagi mangda 2006 ta makhoi ga soknaba lakhi ekhoi khudong thiba kaya ga mayok nakhi ekhoi makhoi gi mangda lan soknaba ngamdana chenba takhi madugi fibam dumak ekhoi ngasi su 2024 sida su ekhoi gi mangda makhoi hanadagi hena kanna lairamba thingnari Hokiba chahi 2023 gi October tang Nepal da Hezbollah na Israel gi mayokta makhoi gi lanfam hangba kandagi Lebanon da sibagi masing 2255 fobo yokre aduga Al Jazeera gi news blog ta Jabalia North Gaza da IDF ki mission chatharingai kanda miyoi chani dagi suhenna sibagi wairi promise land dagi 40000 settlers atopa leibak ta chena kraba sigi sumathakta Hainariba tha khudingi settlers 2000 approximately Israel thaduna chenari asumna settlers singna Israel thaduna chena khraga Greater Israel semlabagi kanabana kari leidoriba Israeli website amagi according hokiba chahi kharada chawrakna 1 million Israeli habidi 10 lakh Israeli ki khutta foreign passport phangan khre karigumba Israel da full scale war chathokanda makhoina khudakta promise land thaduna khuding makna thawai bu puduna chen jabang amagi khudong chabadu pibi khre Gaza da attack continue chathari hojik fawda civilian sing said oikibagi masing 42200 fawu yokre Israel gi bombing leptana chathari America dagi phangba jabardast bomb singi matengna America Israel pu ketunungda
मथंता थादोकलमलोय हाइबदी वार से अमेरिका का सोकनबगा अमहानी मरमदी मालेमदे फोंग फोंगना उनरिबा नाक्तनी मदुदी लानसिदा मथौ ताबा इसिंग कंफान अमदी नोंथकी खुटलाय खुदिंगमक अमेरिकाना अमता वाथंदना इजराइल दा पिसिल्ली सिगिसु मथक्ता सेनगी तेंबांगसु चाउना थादरी मसिना ताकपदी लानसिदा मखोय अनिगी कानबगी दमक सोकनबनी अनिमक पोकमिनबा मचिन मनाउ उंगा अमहानी मतमदा मिडल ईस्ट मखोय वार तौगनी अमदी मिडल ईस्ट की लेबाक सिंगबु नमथरगा थंबगी पंबे असिदा मिडल ईस्ट की लेबाक सिंगदा मखोयना राज तौदुना लेखिगनी मदुगी मायोक्तनी ईरान न लेप्लिबसे मखोयगी ख्वाइदगी चावबा येकनबा ओइरिसे ईराननी अदुना मखोय मिडल ईस्ट लेबाक सिंगी मनुंगदा ईरान का अफब मरी थमनबा पामदे अदुना UN अमदी मालेमगी मियामना सीजफायर की वाफम पुखलकपा प्रोपोजल पुखलकपा कांदा अमेरिकाना हन्ना सीजफायर तौबगी मायोक्ता लेपखी सीजफायर प्रोपोजल पु हन्ना कक्खी अदुगा सोमदा अमुक मखोयना सीजफायर की प्रोसेस पु लेपतना चथरिनी हाइदना मखोयगी विदेश मंत्री ब्लिंकेन ना मिडल ईस्ट कयारक हन्ना लाक्तुना होटनबगी मोंगसु उतली मसिनी मखोयगी यामना इकाय खंगदबा मिनुंग सिलितबा मालेमदा मखोयना ह्यूमैनिटी की वजह सारिबा तसेंगदी मखोयनी मालेमदा ख्वाइदगी हेन्ना मेब जाति की पुंसिदा चिथेंग पिरिबा मदु एखोयना मतमदा उबा फंख्रबनी खुदम ओइना पनबे याय इराक अफगानिस्तान वियतनाम अमदी जापान चिंबा मालेम बिलेबा कयादसु मखोय असुंबा पांबई सी प्रैक्टिस तौदुना लाकली अदुना मसिपुन मक्सिगी सोल्यूशन दी रीजन सिदा लैरिबा लेबाक सिंगना अमत्ता ओइना पुल्लगा थेंगनबगी दरकार ओइगनी हाइजनिंगी मदु ओइरकांदता मखोय सोयदना चेनगनी वीडियो सिकी ओइना मतंग सिदा लोइजरे वीडियो सिबु अदोमना पेनबिरगदी लाइक शेयर कोबिगनु अमदी चैनल सिबु हानबा थेंगनबिबा ओइरगदी सब्सक्राइब तोबिदुना मथंग लाकदबा इन्फॉर्मेशन ओइबा वीडियो सिंग अदोंगी मफमदसु फंगनबियु थैंक यू।